October-gi tang 38 nongchop leibak-sing amadi malemgi mafam kaya amada Halloween kumhei pangthoknai. COVID laichat na maram oiduna mi punba amadi tinbagi athingba kaya laiki. Chahi anigi matung ahanba oina amok handak South Korea dasu Halloween party kaya pangthoknakhi. Kuina harau kumhei kanthokuna leiramlaba nahasing mi chilaba solgi Taiwan hariba mafam sida Halloween party laknakhi. Adubu yamna laibak thiribadi mi sathina chinman khibana net khaina bagi thodok tholakhi amadi maduda mi chamag yankhai manga mok thawai mangkhi. Taiwan si mayamna yamna pamnaba nightlife spot amane. Masida bar nightclub asina chingba kaya marang kaina lay. Halloween numit aduda miyamdu akaknaba thodok ama yaurunaba thoidokpa event amagi saruk yarunaba lakhiba nate. Mi krik inana tinkhiba bar nightclub singdudagi mayam pulap thoknarakbane. Yamna luribadi nightclub, restaurant, hotel na chingba sing leiriba leirak aduna mathau yamna chinba subway station aduga main road ka samnaba lambi oiba asine. Lambi adu khubata natana angamba ching oina tawba mafam amasu oi. Numidang pung taragi matung lambi duda chanba misingi capacity wangmalan ki. Social media da fogdok narakpa sing dugi matung inna angamba lambi dugi mathaknom thangba mi sing khongnet fam chada budagi tu sin ki. Aduga makharom da lairiba singduda mathang nansinnar khibani hairi. Masigi laibak thiba thodok asina Korea gi khwai tam thiba lan soknadaba shanti gi matamda thokpa khudong thiba thodok worst peacetime disaster ne. Thodok sigi pau ahanba thadorakpa matamda Stampede ni hainakhi. Adubu konadi thodok si crowd surge natragana crowd crush kawi hain amuk semdorakpane. Ngasigi video sidagi Stampede amadi crowd surge anigi marak sida kari khetnaba lay amadi masi kari na thohalakpano kamdong na ngakthokani haibadu khangminase. Loiba faw mityeng tabiyu maramde video sina adomgi thawai kanbirakpasu yai. Crowd crush amadi Stampede anisi yamna manai. Animak miyam krik inana tinba mafamda thokpa yamna khudong thiningai oiba thodok sing ngaktane. Adubu khudong thiba danger tholakpagi mong sidi khetnarae. Stampede sidadi mi sing prap chatpa yaba natragana chenfam jaga adum lay. Masidadi yamna khudong thiningai oribase miyam mathong maram khangda ko chenaba asina ohelle. Crowd surge natragana crowd crush sidade krik inana chinbadagi lengfam jaga amata leitadana chapkhainarakane. Mi ama hek tubutu khragadi hagot pasukam ngamdadana mayamna net khairakpa amadi swor fundana sibagi chang yamna wangi. Sathibagi chang sina amok mayan kilibaduga yengnabada jagadu kayamna pak chawi amade mayam pakhatnaba panic tawbagi chang sigi makha amuk polakane. Surge haibadi ikhang khanghaudana samudragi mapangal leiba ithak ipom lakpa storm surge adugumna khallagasu yai. Crowd surge manungda yawkhraba miyoi singna maikai khudingmaktagi akanma chapsilakpagi safu fawgane. Masigi safu si tapna henkalakani aduga khudong thiningai oire haina farakpa mitkuptudade yamna thengman khiba nathokpa yaroidaba tangkak haidu oiraklane. Chapkhaibadu kayamna sathigeda sor faw hanjinba yarak loidoribane. Tu khiba mi amuk hana hogatpa ngamlaroi. Mi amagi mathakta ama pangnan nansinnaраktuna makha thangba maraibak thiraba mi sing sor funba amade chapkhaiduna siba yaungnarakane. Crowd surge hairisi isingda iraknabagi mongda miyam marakta iraknabaga manai su haire. Crowd surge karigi thoklibano amuk khanglase. Jaga amada mi safe oina leiba chanba changdudagi hendok pathokna pulap leisilakpa matamda crowd surge natragana crowd crush thoke. Masi mi mayam pulap changsinba akhuba thodok thokfam venue gi gate natragana krik inana mayam lepaga leba mafam singda oigane. Mayam punna famnaba mafam singda crowd surge thokpagi chance yamna neme. Asumna crowd surge thohalakpa yaba yamna maru oiba machak ani lay. Number 1 Crowd surge ta mi si halibasi mi kungba crowd density sina ahanba maramne. Lengbadi lairadana swar faw fazana honfam leitraba mafam aduda yamna apikpa motion amanasu isingda leitum thadabada thokpa ipomgum mari ripple effect thonghanba ngame. Masigi force sina sum mapangal kan khalaktuna faglangumba lengba yadaba pankhaida leiba matai thangba mi singdu yam sathina chapkhai halle. Number 2 Anisuba maram sina catalyst haibadi miyam du lenghannaba kariguma maram adune. Ikhang khanghaudana tasilakpa nong natragana hanadagi chinda leiraba mafam amada ahenba mi mayam amuk changsilakpa natragana pamjaba band member sing stage ta tholakpa ubada khanghup hupchinnarakpa asina oibeyai. Masi natragasu mi funarakpa amade khutlai satnarakpa nasu chapmanaba effect thohanba ngame. Masi 2005 ke Oasis concert amada thokhiba crowd surge adune.
स्क्रीन की येtlomdagi hauraga oiromda mayamna lengbagi mawngsi ipomga chap manai Haujek video sigi khwaidagi maru oiba tangkak crowd search karamna thokhaloi haibaduda amuk lakcharage event pangthokliba organizer singi thodang asukimatik chawe achau event sing pangthok tringai hana khana hogadaba event manungna sunga kadaba niyam khara leiri ahanbada event pangthokfam mafamgi pak chawbaduga chanana tingadoriba missing checksina pathokadabane meter ama pakpa meter ama sangba mafam amada mi ahum mari lepagi thak yausilaklagadi crowd to the lengba otpa chathok chasin yamna lurakane masidagi amuk 1 meter square da missing se taret ke yoraklagadi mi ne ilak pangak thokpa ngamlaklaroi sor honba wanaraklane masigi thak se hek yokraba tubu turagadi hagot pasukam ngamlaroi ani subada laimai du leitem manabra yengadabane maramdi leitem manadragadi mi tusinbagi chang yam wakhat hale Miyam tinnabagi damak lemai leitem manaba angam arak leitaba mafam khadbigadabane ahum subada mi changfam amadi thokfam entrance amadi exit route sing matik chana lehengadabane venue semba matamda ho ha tawba yaba athu akai emergency tholakpa yai khalauduna line mi thokhiba yanaba exit route sing marang kaina mayek seng na thaduna thambigadabane masi thong natragana irai line hangtokpa yaba sambal sing natragana akhinba barricade oibasu yai Ticket yaudaba mi sing lona changsilakpa asinasu overcrowding thoknabagi maram ama oibe yai aduna lakliba mi sing du check fazana tawraga changhanbigadabane mari subada miyam mafam amada pulap laisendanaba tongan ba section khaidokpanasu crowd search ngakthokpa ngame section amaga gi marakta khandawriba barricade adu matik chana mapangal leiba oigadabane security amadi emergency personnel sing chathok chasin yanaba mongda ahangba mafam su thambiramgadabane manga subada Safe oiba mitin fam sembasi setup tugi wangak ta sunate organizer sing amadi emergency medical staff na tilliba miyam singi maithong da tariba expression sing ado mikup na home sing na yengbiba amasu change mayam du karigumba uncomfortable oiba pukning waba manba natragana atai nuaitaba utpa uragade performer da pau taklaba matung show dong hak lephan biba yai mayam gi pukning fatha bibada performer dugi thodang asukimatik chawe Adom karigumba crowd search amagi manungda yauragade isa kanjanabagi dama kari tawgani do amuk khangminase Adomgi punsi kanbada changba khwaidagi maru oiba machakti awareness asine nangi pukningda karigumba mi chinman khre haina fawraklagade maduna warning ni haina lauraga mi khara komba mafam amada khonglei thuna chathokpiyo sumdo basina nangbu kanbibata natana mi atai da pigadaba insinabagi safu hantanbigane thokpa nanghodre haina khalase Tudi tudanaba mongda balance ngakna adum leibiyo khud ani du nangi rib cage ki nakanda boxer amana thangatpagi mongda thamo masi tawragadi swar honba khara laihan bigane mingonda yaribam khai indanaba tawbiyo karigumba inaraklagadi pressure yamna kan khalaktuna hena khudong thiningai maram ohelle crowd crush haijaragasu chapkhaibana mi sihanbabdi swar fundana sibana masing yamna hele Nangi yamna pamjaba band gi concert oiragasu yon khriba ticket ki masing dugi yengnabada venue du yamna pi habigi pau taragade event tu da chatlu dabana achumba warep oigane mi chinna taba sahar masing sumhen kalakpa asina crowd management fazana haibasi yamna tangai fadabane